HUMNI FAOBAGI MANUNGDA MARI LEINABA DEPARTMENT SINGNA THOUBAL DISTRICT MANUNG CHANBA HAOREIBI MAKHA LEIKAI LEIBA COMMUNITY HEALTH CENTER GI WATLIBA DOCTOR AMADI STAFF Singgi strength asi Mensin Daba Tarabadi All Manipur MEITEI PANGAL Clubs Organization Ammpaco Amadi Meeyamga PUNNA KHUTSAM NADUNA Khongjang CHANG LAGANI HAINA Ammpaco gi President YUMKHAIBAM HAYATUR RAHMAN PHONGDOK wafam sing asi HAOREIBI MAKHA LEIKAI LEIBA COMMUNITY HEALTH CENTER CHC gi MO in charge Management in charge Local Club Amadi Ammpaco gi thomi singa punna wari saraba matungda phongdokibani mahakna makha taraduna HAOREIBI MAKHA LEIKAI LEIBA Community Hall Center asi hanadege hongna night service tawramba du ngarang khanghodana service tokibagi matangda ngarang Local Club amadi Management in charge ki maikei degi notice thokiba adu Ammpaco thomi singna ngasigi mifam aduda chatuna yengsinbaga loinana Community Health Center gi MO in charge Management in charge Local Club amadi Ammpaco gi thomi singa punna wari sanarba matung ngasidegi MO na night service tawragani haiki amadi CHC gi Watliba doctor amadi staff Singgi strength asi miyam gi yenglaga mari leinaba department sing THOUBAL district ki DC amadi district asigi CMO na meeting changbiyo haina phongdoki HAOREIBI CIC asida night service tawbu matamda staff ki strength watpana maram oiraga ai khudong chadaba do miyam da ai isana yajare adu miyam gi people gi nungai tawa awaba du yenga kanda ai continuous oina haibadi CIC asida day and night hana leramba sahi 15 gi mamang dagi lakwa do ai continuous tawjarage haiwa wakhalon du da makhata na night service tawbagi aikoi local club amadi management society miyam gi oiba Ammpaco ga punna phaminaraga medical haibadi mohoi CIC gi staff sing phaminaraga yaminaki loinana tawbatabu HAOREIBI thabak si tawbada people singi apenba oiroi staff doctor staff ahumna CIC asida night service pirakpa matamda people singi ningba thungoi problem kayam tholakani haiba wakhalonda aikoi yamkun khana nainaki aduna maram oirakanda CIC asida hauji utilize oina atopo hospital da chatkiba Doctor Mari haibatai HAOREIBI Doctor Mari ase amu athuba matamda district asigi CIC gi oina thau pobuiba CMO mahaki mieng chingsenbiduna mahaki mieng makhada HAOREIBI Doctor Mari che aikoina maming matha panjakiroi makhata bada madugi maming matha aikoi kona panjarake HAOREIBI Doctor Mari utilize tawkiba ase athuba matam haibadi numit humni gi manungda makhoi mafam sida halaknanaba THOUBAL district ki MO CMO na madugi daita lobby gadavni responsible lobby gadavni aduga district sigi chairman su oibiriba DC na THOUBAL district asigi DC na su HAOREIBI sigi people singi yengaga miyam gi yenga kanda HAOREIBI problem asi solve taunana bai damakta DC na su miyeng changbiduna numit humni gi manungda people singi awaba si kokhan biu